ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯄꯨꯕꯤꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯥꯛꯏꯕ ꯇꯥꯔꯤꯛ 30 ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯣꯏꯅꯨꯒꯤ ꯂꯝꯄꯥꯛꯇ ꯏꯁꯥꯅ ꯄꯨꯕꯤꯈꯤꯕ ꯄꯩꯁꯥꯗꯨꯒꯤ ꯁꯦꯟꯗꯣꯏꯒ ꯁꯦꯂꯦꯞꯀ ꯂꯣꯏꯅꯅ ꯏꯃꯣꯏꯅꯨ ꯂꯝꯄꯥꯛꯇ ꯄꯨꯊꯕꯤꯔꯛꯅꯕ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ मसीगी साथीसी अराइबो ओइदोरी मुसी गाई मचा तोरे मबुंगिना मासी स्कूल थिले अदुगा माना लाइक पारा चली हेक खोंग मदि लाइक पा तोखिनी मियांग लाइक पारी तथु नतेम तोरसे लाइक पा चली युंगी युंबी हौजन यामना फबा युंबी नि माने नोंग गाय चारा रोइदबा And marm in life is to become a perfect model in the rest of the world. Happy Good 2008. Everyone. Ano ba ba? Online Manipuri YouTube channel subing biri mayam pumna pu amuk hana taram lok seri han bade amna maru iba paw am abdi thamsege trans nupa na miro lakpade ke Kerala da transgender mate manau mapam mama oigadori Kerala ge Kochikon da leiba transgender mate manau sad amasung jia Pabel mama mapagi thaudang laro kodori masi sadana miron nabagi haksangi oiba fibam da sangsilak pagini matam sangna khanarba matung da matai manawa sina hojikti sahi asige March thada makhoi gi ahanba macha adu phangjaraba yai haina asa taunari sar 23 years old amasung jia 21 trans nupi ani asi haukiba sahi hum asi punna leiminarakhibani sar asi accountant oina thabuk tawbani aduga jiana jagoi gi ojani makhoi animak makhoi gi nupa nupi oibegi phibam du onthok nabagi hormone therapy chat thakrabani makhoi gi sahi ahumgi mamangi leiminaraku mawong adu atopa transgender singa manadaba mawong amada hinglakhi ayamba transgender matai manaudi society asina amadi makhoi gi imung manung singna makhoi bu tokhaiba yengbugum taunari haina jiana haiki amaromda saatna angang ama phangrong matungda nupa ama oina leinaba firep lawkhre amasung masigi thabuk asigi laknaba mahakna mahaki Breast adu matam khar gi mamangda lawthokre transmen amasung trans women oiraknabagi aikoi gi lambi asi adumak makha sathagani aina ai gi hormone treatment asi adumak sathagani angang unarba matung da tha taruk natragna sahi ama leiraga sarna transmen oinabagi treatment tawgani haini jiana haiki angang unabagi thabuk asi Kozhikode da leiba state na charaiba medical college and hospital da pangthokani masi breastfeeding di tawroi masigi mahutta makhoina hospital aduda attest tawduna leiriba breast milk bank da makha pongani haiki aduga atopa update amana program cancel tawkraba sani niol Imphal da thunglakre Imphal gi hapta kangji bungda ngasi February 5 da lamdam asigi handloom gi pothok sing promote tawbaga mari leinana pangthokadoriba fashion show period ta showstopper oina saruk Yagadaba leibak asigi maming leiraba Bollywood actor Sunny Leone ngarang bom pokhai khibadagi thaudok aduna maram oiraga mahakki program cancel tawkrabas masi Imphal da thunglare adubo hojik phawbagi oina Bollywood star asigi fashion show period adu atopa mafam da utkarana trangna utloidra haibadu sabsana confirm tawba ngamdri actor Sunny Leone asi House of Alina organize tawduna state asigi handloom khadi amasung tourism gi promote tawbibaga mari leinana pangthokpa fashion show da showstopper oina saruk yanaba thaurang tawrambani aduma pung ngarang ayuk Sunny Leone gi fashion show utkadoriba mafam aduda ilap laptan sakti leiraba handgrand ama pokhai khiba thodok adu maram oiraga Imphal East ki district magistrate na law and order gi phibam yenglaga mamang da fashion show asi pangthokpagi ayaba piramba order adu khudak tagi cancel tawkhibani aduga atopa update amana Lupa Lakh amagi mana piragani thasi gi tang ani ge nonga lamdaida bamon laikai gi Brahmapur mangjinda leiba Sri Sri Madam Mohan ji gi mandir da sakhang da miyo sing na thugairamba asigi mari makhong
हाइब ngamba मियोय de lupa lakh amagi mana piragani haina all manipuri brahmin association gi wangang loi basmati mayum sadananda sarmana phongdokre ngasi manipuri press club ta pomising ga unabada sadananda na mathak ki wafam asi phongdokla duna hai karigumba masak takpa ngamba amadi mari makhong haib ngamba miyoy aduga mari makhong lot chagani ahingi matamda asumna lonna laktuna satharamma thawng asi yamna pangdabagi thawngni hindu dharma bu atamna na temsing narakpa manba thawng asi lamdam asida adumak toina थोक्सिलगले लाइसंग असि की मतम कयागी ममांगदगी हिस्टोरिकल साइट ओइना लाउथोक्तना लैरिबनी अदुना लैंगाक नाथुबदा थवोंग असिबु थोकलिबा मियेसिंग सैरक पीबी नबा होनबियु हाइकी थौदोंग असिना नुंगसी चानना लैमिन्नरिबा लमदम असि मसेट मसेट ताना थुकाइनबा अमसुंग नुंगसिनतनबगी मचाक अमा ओहेले लमदम असिगी फुरुप अमगा नुंगसी चानना हिंगमिन्नर बनी अदुना मतुंग मनाव असिगुंबा थवोंग असि चथदनबा होनबियु हाइतना सदानंदना फोंदोखी थवोंग असि था असिगी तांग अनिगी अहिंग थोखिबनी अदुगा था असिगी अहुंगी अयुक पुंग मंगागा मखाइरम ताबदा खंगलखिबनी असेंगबा मंदिर असि लैरिबा लाई असि हुरान गे तौबगी ममी नते अतमना हिंदू धर्म बु तेमसिन नरकपनी हाइबा वफमसु महाकना थमकी वीडियो सिंग बिबगीदमक्ता मयाम पुमनमकपु अमुकाना थगा चरियना बबदिर किदमक्ता नुक्सिबिदना चैनल सब्सक्राइब टुबिरो थैंक यू